District ki manung chanpa hungpung dagi mioi mari Assam Rifles na farure miyamna irang horakpadagi security force ka Chaona Muknaba Thokhre kaina thangda fazulba mioi mari thadorakre hari pawsigi matungi nangarang numidang wairang pung mga makhairom tarakpa matamda hungpung ki labukta thabak suraga leibani haiba mioi mari Assam Rifles ki team amana laktuna fagatki Assam Rifles na fakiba mioi mari adudi Khapai Simre yoimung chahi kunganipan apokpa leikitraba Khapai Simre jemikso somi sokchui chahi kunthanipan apokpa machangta sokchui hungrei thai kasomba chahi kunthatret apokpa noiba kasomba masong khuirami KSB chahi kunthatro apokpa nauba KSB ne makhoi mari faraga makhatane Imphal tamna purakpaki lambida lengang singda nupi sing yauna miyamna Assam Rifles ki gari sing thatuna mioi mari adu fabiyaroi haina yau horaki Maduda miyam maduka AR gi personal singa Muknaba Thokhre khoisaunara miyam maduna AR gi personal singna tonglaga lakpa bolero car ma inthuke makhatane AR gi personal singna tonglakpa bulletproof armor Gypsy maso intuna na bahona rakpada AR gi personal singa duna tear gas khaknatana nongthakta nongmai khara kapthoke adumoy namak asok pandi yaukibaki paudi leite yangang popi daso miyam thoraktuna lambida AR gi gari singa du thingna bathorang tauke adubu kaina thangda mioi mari adu thadok lambadagi miyam gi ihodo nemthaki hairi